ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯊꯕꯛ ꯆꯞ ꯆꯥꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯅꯣꯂꯦꯖ ꯂꯩꯁꯟꯕꯤꯔꯣ ꯑꯗꯨꯅ ꯌꯥꯏꯕ ꯃꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝꯗ ꯆꯪꯕꯤꯔꯣ ꯈꯔ ꯈꯔ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯟꯅꯁꯦ ꯅꯨꯡ ꯂꯧꯈꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯏꯔꯥꯡ ꯊꯥꯒꯠꯄꯒꯤ ꯐꯤꯕꯝꯗꯨꯗꯤ ꯇꯣꯛꯁꯦ ꯌꯥꯏꯕ ꯃꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝꯗ ꯆꯪꯕꯤꯔꯣ ꯑꯗꯨꯅ ꯅꯨꯡ ꯂꯧꯈꯠꯇꯅ ꯈꯣꯠꯇꯅ ꯏꯔꯥꯡ ꯊꯥꯒꯠꯄꯒꯤ ꯐꯤꯕꯝꯗꯨꯗꯤ ꯑꯗꯨꯗꯤ ꯇꯣꯛꯄꯤꯔꯣ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯅꯤꯡ ꯇꯧꯖꯔꯤꯕꯅꯤꯀꯣ ꯌꯥꯏꯕ ꯃꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝꯗ ꯆꯪꯕꯤꯔꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯝ ꯄꯤꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯏꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯑꯦꯅꯦꯁꯤ ꯀ꯭ꯂꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯋꯥꯁꯇꯗꯤ ꯆꯪꯕ ꯌꯥꯕ꯭ꯔꯥ ꯆꯪꯕ ꯌꯥꯕ꯭ꯔꯥ ꯃꯥꯅꯦ ꯊꯥꯔꯛꯏꯕ ꯁꯣꯃꯣꯟ ꯊꯥꯔꯛꯏꯕꯗꯨꯗ ꯒꯣꯔꯃꯦꯟꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯊꯥꯡꯃꯣꯏꯗ ꯑꯣꯟꯕꯤꯌꯣꯕ ꯊꯥꯡꯃꯣꯏꯒꯤ ꯌꯨꯝꯗ ꯑꯣꯟꯕꯤꯌꯣ ꯑꯗꯨꯒ ꯈꯥꯡꯖꯝꯒꯤ ꯀꯩꯅꯣꯗ मिस्ट्रेस होने लेजबनी इन शांतिला देवी हाबियो अइना मीडिया के थोंदा हाइजनिंग बदी हाइबे स्कूल सी पुयारगे होइना कुइना लेरा अब स्कूल नि सिमनो यूजेबी हाइना लेरा बदगी मसिकी स्कूल से तमिबा सात्र सि लेता लाइरा इना कैरा खुनबा सात्र मत यावदि लेता लाइरा चानिंग माबुक फगो थन जाबा ngamdaba angang ngaptani
स्कूल मिड डे मील चाक पीजरगा थमीबा अंगांग ngakani sumaina tamai be school sida laikai sa tami basi jingmai rong mamang laikai mading laikai pangmai colony lai hun gi lai jadra ba yum makai lai ta angang sing thoba yauraga government school sa tami bani phi hun bangam da bani na ai khoi na khoi gi uniform pi dana lai dik pi da sai sing pi jadana lai daga asuk yam da wana isa sakna yok na lai rai be school sibu moina ground so I school so I thugai ni hai base sarkar da ai gi side ta gi khoi gi ozam ya mi taraf ta gi basi suya yaning da ba yaning de ba ozar pari mona su yaning da po School sa kang kanan lingkod po. School siya ay na pura pa ay di pura pa 2020 atay mamang da na sing merong kaboy kunda pura mi school je punsan na pa dagi 2020 dagi Establish to sa iyo. adu di sang tre ba maram dia kuju matam ni ay di lak pa kuy di ba lak pa kuy jatri ba ay ni hele re ko dagi di ang adu na ina ko na la jari ngasi magta na ngang sing ji chat pi jani da na nga chat lai da la ba ni chat pi jani sa tre yang khai mari manga lai sumaina mai am lak ko dagi lai hingon ge orphan gi sata sing su yauri bani class 8 ko sa tamaga 9 na to Facebook sa khiba ngak tani akhoi ni am kan no hona na lija bani ba sugum ba kai su kai no ma tawraga tholak pa sarkar ge mai kai dai gi site ta gi asukki mati pianza de no ngai te hai ba Sa yam line ang muna lak mo sara su ya ay ay yawe. private gi na te government aduna khoi su ya ni te Ko na picture na lagi tar sa lamate ya. Hoy kaning de. jadi aku di school se Sira ko ko thang mo dilay ra bale. mafam marang thangdana uralo na da pasata salam ba se khoi site ta su ya ni te khoi su liam na khongjang ga je inta han to ko lai roi ba Kay ka kai ga mi club School si mo yam line like tam sang. khoi se Like tam sang mo yam line na thugay ra ka. Among nong na sara su ya school thugay ra su ya ay ha wa hay ja. Si mali di na yaning de. Lapa khairu su angang sila sidara thoa sanari ba ko le sipauda moya lausil la school thugai raga moi ge kana bud lo ge have ja khoi oza gi me ke de su ya ya ning de su mati ani rak su thok ba so yi no ba state level da tawba ya ba sanabagi lamda natraga school leiriba UJP primary school leiriba sigi su sanabung oina leiba aikoi sahi bu helaba aikoi sigi mamang haktagi adum sanabung oina lakba mafam sida oral lana da 1964 da pata si tasalamaga haiba mioi si aikoi lekai gi sunate thangmai banda leiba thangmai ban sinam lekai da leiba haiba mioi asina Kay mo ko ito ay biro. Maiba mongbi unki debi magi lupasina chawba aduga sigi makata bada makoina 1964 da lona pata si laikai gi lam sanbung oriba lam ji makoina pata ta salame adugi makada makoi si laigi draba matungda okram mongbi tombi okram tombi singa sida mutare ma sina sinam thangaiban sinam laikai da leibani aduga si mathang si shokti chapchabati ai keno tok jatre adugu leibati leigani adugi makhada moigi masa mashu oiba usam modhu devi usam mongbi modhu devi da mu laire masina thangaiban sinam laikai aduga La aga last ko de hai. last ki cha jar ke huji huji chomnari ba lamchi aikoi laikai gi oina leiriba lampaksi huji huji aikoi ko somna jari ji aikoi mashu oirongani ngangbam mongbi ari piari devi masi ising chengbadi thangmai ba lo pure laikai de werga mai yum pan ba jina lamsang ba pan ba oiba ado hairiba mafam asida aikoi gi praja sing haitare chingmeirong da leibiriba aikoi praja sing sina moi aikoi gi thamoi da leijari bisina hairiba mafam asida kari gumba sahi umdra marpugi mamang da kana gumba ama leiram daba laikai gi sanabung amasung manipur gi amasung school jigi sanabung oina leiba mafam sita lona pointer ni mana rallana da taramniba keno si jaga si 1964 da mana patasi tasalamani huji huji mathang sum lakutagi hari piari hai siga ekoi ga tawna jabni adubu khangongdana masi demarcation ji sina ahamba nate ahum lak sure ahamba chu amu lakrabani laiba sida moida yam ngakpa mafam je leite huji huji highway ga nangari ba mafam sida amu yungmabani mafam je khangdana lampati lampang oina sumaina sigi bibam da leiram banate adugi makha tabadagi amu aikoi gi huji huji leiriba club sida makoi gi jaga ni haiduna amuk moina notice amu thaba
ꯊꯥꯕꯁꯤꯗ ꯑꯃꯨꯛ ꯁꯦꯗꯨꯜ ꯑꯃꯨꯛ ꯂꯥꯟꯗꯅ 2019ꯗ ꯃꯈꯣꯏ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯥꯏꯅ eviction ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯀ꯭ꯂꯕꯅ ꯂꯩꯀꯥꯏꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯋꯥꯔꯦꯞꯅ ꯀꯔꯤ ꯋꯥꯔꯦꯞꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯒꯤ ꯃꯤꯍꯨꯠ ꯁꯤꯟꯖꯔꯒ ꯂꯩꯀꯥꯏꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗ ꯄꯤꯗꯕ ꯑꯩꯈꯣꯏ ꯃꯁꯤꯗꯩꯗ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯟꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯑꯣꯏꯅ ꯍꯨꯔꯥꯟ ꯂꯥꯟꯅꯥꯗ ꯇꯧꯈꯤꯕꯅꯤꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯈꯣꯜꯂꯥꯎꯗꯤ ꯁꯤꯗꯒꯤ ꯏꯟꯆꯤ ꯑꯃꯐꯥꯎ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯂꯅꯥꯏꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯂꯩꯁꯨ ꯂꯩꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯤ ꯃꯐꯝ ꯃꯣꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯒꯤ ꯖꯒꯥ ꯃꯐꯝ ꯃꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗ ꯈꯪꯗꯦ ꯍꯧꯈꯤꯕ 2019ꯗꯁꯨ ꯁꯦꯗꯨꯜ ꯂꯥꯜꯂꯒ ꯑꯣꯟꯅ ꯇꯩꯅꯅ ꯁ꯭ꯀꯨꯜꯁꯦ ꯊꯨꯒꯥꯏꯕꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯃꯗꯨ ꯑꯃꯨꯛ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ 2020ꯒꯤ ꯀꯩꯅꯣꯗ 2020ꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯂꯥꯛꯄꯁꯤꯁꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯁ꯭ꯇꯦ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯅ ꯑꯩꯈꯣই ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕꯁꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯁꯨꯡꯂꯩ ꯂꯩꯔꯝꯗꯦ ꯃꯐꯝ ꯖꯒꯥ ꯈꯪꯗꯦ ꯑꯗꯨꯒ ꯍꯨꯔꯥꯟ ꯂꯥꯟꯅꯥꯗ ꯇꯧꯔꯒ ꯃꯁꯤ ꯃꯣꯏ ꯀꯣꯔꯠꯀꯤ ꯅꯤꯌꯣꯝꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯈꯜꯂꯤꯕꯁꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯄꯤꯔꯣꯏ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯅ ꯃꯁꯤ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯁꯤꯗ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯕ ꯑꯩꯅ ꯏꯆꯟꯁꯨ ꯑꯣꯏꯒꯅꯤ ꯃꯉꯣꯟꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯕꯗꯤ ꯅꯪ ꯌꯥꯝꯅ ꯚꯥꯞ ꯇꯥꯎ ꯅꯪꯒꯤ ꯅꯆꯥꯅꯁꯨ ꯍꯥꯏꯔꯤꯕ ꯂꯝꯄꯥꯛꯁꯤꯗ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯑꯣꯏꯕꯗ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯑꯣꯏꯔꯣ ꯑꯦꯅꯤ ꯂꯥꯏꯟ ꯑꯃꯗ ꯂꯥꯛꯄ ꯀꯥꯟꯗ ꯌꯥꯎꯕꯁꯨ ꯌꯥꯏ ꯃꯁꯤ ꯂꯅꯥꯏ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯑꯣꯏꯖꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯝꯅꯤ ꯃꯁꯤ ꯑꯩꯈꯣই ꯍꯥꯏꯔꯤꯕ ꯏꯆꯟ ꯅꯪꯁꯨ ꯃꯁꯤ ꯂꯩꯀꯥꯏꯒꯤ ꯈꯟꯕꯤꯔꯒ ꯅꯪ ꯍꯟꯗꯣꯛꯄꯤꯌꯣ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯁꯤꯗ ꯃꯥ ꯆꯪꯉꯛꯄꯁꯨ ꯌꯥꯔꯣꯏ ꯂꯩꯀꯥꯏꯒꯤ ꯋꯥꯔꯦꯞ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯝ ꯏꯆꯤ ꯑꯃꯐꯥꯎꯁꯨ ꯄꯤꯔꯣꯏ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯅꯍꯥꯔꯣꯜ ꯁꯦꯕꯥꯗꯣꯟ ꯀ꯭ꯂꯕꯅ ꯔꯥꯏ ꯇꯥꯈ꯭ꯔꯕ ꯄꯤꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯂꯣꯛ ꯑꯗꯥꯂꯠꯀꯤ ꯀꯣꯟꯅ ꯄꯤꯈ꯭ꯔꯕ ꯃꯐꯝꯁꯤꯗꯤ ꯑꯦꯅꯤ ꯑꯦꯛꯁ ꯋꯥꯏꯁꯦ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯏꯁꯝ ꯁꯝꯅ ꯀꯩꯅꯣ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯗꯤ ꯃꯆꯥ ꯅꯨꯄꯤꯅ ꯇꯧꯕꯗ ꯉꯝꯗꯗꯅ ꯆꯠꯈ꯭ꯔꯕ ꯃꯁꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯇꯧꯈꯠꯂꯛꯑꯒꯗꯤ ꯆꯤꯡꯃꯩꯔꯣꯡ ꯂꯩꯀꯥꯏꯁꯤꯕꯨ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯃꯒꯤ ꯍꯤꯡꯕꯒꯤ ꯀꯩꯅꯣꯃ ꯂꯩꯇ꯭ꯔ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯀꯩꯅꯣ ꯂꯩꯇꯅ ꯍꯦꯛꯇ ꯄꯪꯁꯥꯗ ꯁꯥꯕ ꯇꯦꯕꯜꯒꯤ ꯀꯩꯅꯣ ꯑꯣꯔꯗꯔ ꯑꯃ ꯄꯤꯁꯜꯂꯒ ꯍꯦꯛꯇ ꯇꯧꯕꯗꯨꯗꯤ ꯇꯧꯅꯕꯗꯣ ꯑꯩꯈꯣꯏ ꯔꯦꯗꯤꯅꯦꯕ ꯀꯣꯔꯠꯇ ꯇꯧꯅꯕꯗꯣ ꯁꯥꯔ ꯑꯩꯈꯣꯏ ꯔꯦꯗꯤꯅꯦ ꯑꯩꯈꯣꯏꯒ ꯁꯥꯔꯒ ꯄꯥꯕ꯭ꯂꯤꯛ ꯑꯩꯈꯣꯏꯅ ꯁꯥꯔ ꯍꯣꯏꯒ ꯃꯨꯛꯅꯕꯁꯨ ꯉꯝꯖꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯁꯥꯔ ꯍꯣꯏꯅ ꯈꯪꯕꯤꯌꯣꯕ ꯑꯩꯈꯣꯏꯅ ꯂꯩꯔꯝꯗꯕ ꯑꯣꯏꯔꯒꯗꯤ 97 ꯑꯃꯁꯨꯡ 98ꯒꯤ ꯂꯣ ꯑꯗꯥꯂꯠꯇ ꯉꯝꯃꯝꯗꯕ ꯇꯥꯔꯒꯗꯤ ꯃꯥ ꯑꯗꯨꯝ ꯍꯥꯟꯅ ꯂꯩꯒꯅꯤꯅ ꯀꯣꯔꯠꯀꯤ ꯑꯗꯨꯛ ꯁꯥꯡꯅ ꯂꯥꯛꯄ 1988ꯗꯒꯤ ꯂꯥꯛꯄꯗꯨꯅ 97, 98ꯗ ꯆꯍꯤ 10 ꯁꯨꯔꯕ ꯃꯇꯝꯗ ꯅꯪ ꯍꯟꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯈ꯭ꯔꯕ ꯑꯗꯒꯤ ꯃꯥꯅ ꯃꯥꯏꯊꯤꯗꯅ ꯆꯠꯈ꯭ꯔꯀꯥꯟꯗ ꯀꯨꯏꯔꯕ ꯃꯇꯨꯡ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯁꯤꯗ 15ꯒꯤ ꯃꯇꯨꯡꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯀꯅꯥꯒ ꯁꯨꯅꯕ ꯀꯦꯁꯅꯣ ꯑꯗꯨꯅ ꯀ꯭ꯂꯕ ꯑꯃ ꯂꯩꯕꯗꯨꯒꯤ ꯁꯤ ꯀ꯭ꯂꯕꯁꯦ ꯂꯩꯀꯥꯏꯒꯤ ꯂꯝ ꯑꯃ ꯂꯩꯕꯁꯦ ꯁꯥꯔ ꯀꯅꯥꯃꯧꯅ ꯑꯦꯂꯣꯃꯦꯟ ꯂꯧꯗꯦ ꯄ꯭ꯔꯤꯃꯤꯌꯝ ꯊꯤꯅꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯔꯛꯄ ꯌꯨꯖꯦ ꯔꯥꯎꯟꯅ ꯈꯪꯅꯩꯕ ꯁꯥꯔ ꯁꯤ ꯈꯛꯇꯅꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯄꯤꯕ ꯍꯤꯁꯇꯔꯤ ꯑꯃꯈꯛꯇꯒꯤ ꯆꯤꯡꯃꯩꯔꯣꯡꯅ ꯍꯧꯔꯛꯄ ꯍꯤꯁꯇꯔꯤꯗꯣ ꯑꯩꯈꯣꯏ ꯇꯝꯖꯕꯩ ꯋꯥꯅꯤ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯥꯒ ꯑꯩꯈꯣꯏ ꯃꯨꯛꯅꯕ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯁꯥꯔ ꯂꯣꯛ ꯑꯗꯥꯂꯠꯅꯦ ꯍꯥꯏꯕꯅꯤꯗ ꯂꯣꯛ ꯑꯗꯥꯂꯠ ꯍꯥꯏꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕꯅꯦꯕ